मरुइबा पाउसिंग पिजरे नुपी सिंह खक्तगी ओइबा सैनिक स्कूल अमा थंबगी तंगाई फदबा लेरे अथुबदा गर्ल्स सैनिक स्कूल अमा लिंखतनबा होनरी हाइना एजुकेशन मिनिस्टर TH राजेश यामना फोंदोखरे। रिपब्लिक डे की थौरम पांगथोकपा लोइख्रबा मतुंग नुमिदांग पुंग मापल लोम तारकपा दुवाइदा कैसामथोंग थंगजम लैरक्ता बोम पोखाइख्रे। अमसुंग लमदम असिदा कॉफी कल्टिवेशन चथरिबा सिगी महुत्ता कॉफी कल्टिवेशन लोमदा माई ओनसिंदुना लमदम असिगे सैनमिटलोन फगतनबा होनरुसे हाइना खादी एंड विलेज इंडस्ट्री बोर्ड की चेयरमैन L राधाकिशोरना फोंदोखरे। खुरुमजरी टाइम्स ऑफ मणिपुर न्यूज मिरेंग ताबिरिबसिंगबो ngangon प्रियाना ताराम नोकचबगा लोइनना पाउ संदोंग पिजरी। इम्फालदा नुपीसिंगी ओइबा सैनिक स्कूल अमा लिंखतनबा होनरी हाइना एजुकेशन मिनिस्टर TH राजेश यामना फोंदोखरे। वाफम असिंग असि मिनिस्टर असिगी कांचीपुरदा लैबा युमदा पांगथोकपा NDA खल्लबा महैरोइसिंगदा सेनगी मतिंग पीबगा मरी लैनना पाउमीसिंगदा फोंदोखिबने। सैनिक स्कूल की ऑफिशियल कियासु सरुक याखिबा थौरम अदुदा स्टेट असिगी ओइना NDA पास तौदुना कोर्स चथरिबा महैरोइ 13 ममा मपासिंगसु सरुक याखि। मिनिस्टर की मसा की पॉकेट की पुथोक्तुना महिरोय अमममदा लुपा लिसिंग यांखै यांखै की सेनफम गार्जियन सिंगदा खुसिनखि। सेनफम सिंग अदु खुसिनबगा मरी लैनना मिनिस्टर TH राजेश यामना मखा तारदुना NDA पास तौबा स्टेट असिगी महिरोय 13 रोम असिगी मखा ताबा कोर्स की दमक महांगना अंगंबन मतिंग पांगबने। खल्लबा महैरोय सिंग असिगी मनुंगदा युमगी फिबम चादबा कयासु यावबसना मतेंग असि पांगबने। मसना कोर्स मनुंगदा चंगदबा सेनफम अदु खरा मखै मतेंग पांगनबने। अमरोमदा स्टेट असिगी नुपी मसा सिंगी मरक्ता पायलट ओइबा कयासु यावरे मरम अदुना नुपी मसा सिंग तमनबा सैनिक स्कूल अमा हांगदोकनबा डिफेंस मिनिस्ट्रीदा तक्सिनखिबा लैरे। हिरमसिदा सैनिक स्कूल की बोर्ड ऑफ गवर्नर की मिफमदा सु पुथोकरे हाइकी। नुपी मसा सिंग तमनबा लिंखनबा कन होनरी मसी हनक अइना तारीख 13 ममांग तारीख 13 बोर्ड ऑफ गवर्नर्स सैनिक स्कूल की डिफेंस मिनिस्टर याव मीटिंग में चलूबदा अखोई अगांसिंग ऑफिसर ओइना ट्रेनिंग तौब कैडेट NDA दा 10 मरी ले अदुई मनुंगदा यामना लाइरबा इमुंग मोइसि तोलोब चादे हाइदी हयें कमीशन तौरगा सही अहुम मतुंग चागदमने अदो हौजे हौजिसिदी मोइ था अम लुपा लिसिंग अहुम पुथोकपा पुथोक ngамदबा याम वाबा इमुंग याम थिना वाबा इमुंग लेबा अदो हाइबसु ngамदबा अदुगी दो मखोई कमांडर अमरे डिप्यूटी कमांडर मोइ कमांडर है मको कनोदना अखोई प्रिंसिपल गा हाइतार NDA गे अदु मोइ उनबदा मोइना हाइफेट वारी सारकपदे अइना नुंगाइतदना क्रमाइन तौसिगे हेना खनबदा NDA सही खुदिंग चंगम पोंते कयुंगाना अहु मरी यावसु याव यावदबसु याव अदु अखोई NDA चंगम खुदिंगमक अखोई लुपा लाख अममगुंबा टर्म कंप्लीट ओइबदा थाम लिसिंग अहु ममरि सही अहुमददी लुपा लाख अमगा समथिंग ताई ला अमगुंबा अखोई हेक खनबगा पीबगी गवर्नमेंट की अदुम तौनब खोनबा अखोई ऑनरेबल CM दा तानरा कैबिनेट हाइनरगा तौगेना खल्लगा लैबने। ngarang Singzamai police station gi manu chenba Singzamai Waikhom Laikai Turel Mapalda Sakti Leiraba IED ma Singzamai police team na recover taukraba tungda Singzamai police station gi manu chenba Kaisamthong Thangzam Leirakta Leiba Manipur Tribal Development Corporation gi executive engineer oiba Athokpam Dorendro Kauba magi mayumda numidang pung 9 ga minute 5 rom tarakpa duaida sakhangdaba senna bom lansinduna pokai hankre थौदो से मतंगदा TOMTV ना फंगबा पाउगी मतुंगिना मसखंगदबा बाइक तोंगदुना लाकपा मियोय अनिना खोंगलैथुना बोम अदु लंगसिल लमलगा चेनखिबने बोम पोखाइबा अदुदा युमगी मंगोलगी सरुक थोंगनाउ मिंगसेल अमदि युमगी वालगी सरुक सिंगदा अकायतोय खरा नंखि अदुमकपु थोइदोकपा मिसी मिना अमदे अशोक अपंदी यावखिदे बोम पोखाइख्रबा तुंगदा इम्फाल वेस्ट पुलिस की मकोक थोंगबो ऑफिशियल सिंग अमदे मणिपुर पुलिस बोम डिस्पोजल स्क्वाड की टीम सिंग चंगसिलक्तुना फिबम अदु येंगसिनखि पनबा याबदी थौदोक असिगा थारगा एग्जीक्यूटिव इंजीनियर अथोकपम दोरेंद्रो गी मयुमदा बोम अटैक चथरक्लिबासी अहुमलक सुबने हाइरे। नाकल अमरोमदा ngaranggi थौदोक अदुबु यानिंगदबा फोंदोक्तुना कैसामथोंग थांगजम लैरकी मैरा पाइबी इमा इबेल सिंगना अथोकपम दोरेंद्रो गी थोंगालदा वाकत मिफम चथखरे वाकत मिफम अदुदा सरुक याखिबी कैसामथोंग थांगजम लैरक इमा पांथोबी मैरा लुक की प्रेसिडेंट निंगथेम चाओंगबी अहनबी सिजना फोंदोरखिबदा लानबुंग अमगुम मीरक्ता बोम लंगसिंदुना एटेक चथबा हाइबसी यामना लाइबक थीबने मतुंगदा सिगुंबा थबक असि तौबिगनु हाइना महंग हाइकी। तारुक नोंमाइजिंग निमित की इंगन ngन बा पुंग मापन मी अंगांग नुबी युमलोन कैरोनबा
हाइदी थादोक्तुना सत्पा मतमदा अदुक शक्ति लेखबा भोमदो यानिंगबगी ओइरबसु यानिंगदबगी ओइरबसु मदो मिरक्ता अमसुंग युमलक्ता लंगसनबदो तौरिबा इचासिंगना ताबियु मसे यामना लानबा यामना पुक्सेन पिकपा कैसु ने हैना अखोय खल्ली अदुना मतुंग मनाउदी युमलक्ता अमसुंग मसे मी मरक्ता तौबिगनु हाइदना नामा अमा ओइना इचासिंगदा हाइजरी नॉर्थ ईस्ट इंडिया खक्की नतना इंडिया पुंबगी ओइना मणिपुर असी कॉफी थाबगी ख्वाइदगी चानबा लम ओइरे लमदम असिदा पोपी थारिबसी कॉफी न महुत सिंदोक्तुना हेना शेंथोक लेबा लमदम अमा ओहेनबा थबक पाइखटपा हौरे हाइना मणिपुर खादी एंड विलेज इंडस्ट्री MKVI बोर्ड के चेयरमैन एल राधा किशोरना फोंदोरखली ngasi coffee board of india amade MKVI anina khusamna sinduna lamfelgi MKVI board complex ta coffee thabagi maramda pangthokiba field demonstration program ga mari leinana wafam masi mahangna phongdokibani mahangna makha taraduna lamdam masigi hojik oiriba economy gi awaba kaya amade resource watpagumna uriba si coffee thaba sina kokhanba ngamlagani lamdam asigi climatic situation amadi soil fertility da yenglaga manipur asi coffee thabada yamna chanaba lamdam ama oire ahanwa phase ki oina khadi industry na lupa lakh tara thadaduna lamdam asigi chingi lamsingda thaba hounaba sem shaba loire amade coffee hectare ama thabada lupa lising yankhai gi oiba senfam thadabagi ayaba leire haiki amaromda lamdam asigi chingi lamsingda paksana popi thabagi chanabi leiriba si laingak asina tawdanaba kayarak haikiba laikhrabasu ngasi fauba kokhanba ngamdana leiribasi coffee na mahut senduna lomi singda ahenba senfam kya laklabadi masana coffee na mahut silagani masida lengak na paikhalakliba khongthang asida chingi khulkhulgi ningthau singna wakhal tabiduna coffee thabada mateng tawhaning bagi apambasu fongdoki कोना थागदुसे चही अहुमदमा चावबा मपुंग फारानी मदि पानबा हौरनी मदुदगी एकदम चही गुदिंगी पानबसिना चही यांखैमा कोइगी प्रोडक्टिव ओइगने चही यांखैमा कोइन हार्वेस्ट तौगनी लोइनना चिंगी जगह सिंगसिद मास कोइ थाबा यागनी मसिदा अमखक्का कोइ आई फॉरेस्ट डिपार्टमेंट से खनजरेबा फॉरेस्ट ना कोइगी मणिपुर की चिंग सिंगसे मणिपुर का इंडिया की अतई स्टेट सिंगसी का खितंग खेनाबा लई मरमदी कोइगी मणिपुर सिदि चिंगना 90% लई थोखरेबा चिंगसिना चिंग सिंगसी कोइगी फॉरेस्ट की रिजर्व लैंड रिजर्व फॉरेस्ट अमखक अखोइ हानना ममांगी कोइगी सरकार ना हाइजब तारे मसिगी सिस्टम अमखक लईबदेगी अखोइ मखोइदा परमिशन नम लौबा अखोइना होजिक पोपी यान्थलिबा समायना कॉफी थारगा मु यान्थकदबगी मरम लईयेबा मरमदी मसे हाना लेरम एक सिगी मतुंगिना अखोइना मसिदा अखोइना थागदोरिबा जगह सिंगसे अखोइना आइडेंटिफाई तौरनी मफम सिंग असे अखोइ कॉफी थाजगे हाइरनी लोइनना मदुगा लोइनना अखोइगी क्रॉप सिंग सबोर्डिनेट क्रॉप सिंग अखोइ थागनी मदुगी सिंगसु अयाबा मसु गवर्नमेंट दगी चंगे मदुमगा अयाक अथुबदा तौजगे अमरोमदा कॉफी बोर्ड ऑफ इंडिया के एक्सटेंशन ऑफिसर मिरांडा संजेनबमना मणिपुर की क्लाइमेटिक कंडीशन अमदी सोइल फर्टिलिटी की येंगलगा मणिपुर पुथोक्लिबा कॉफी एसी प्रीमियम क्वालिटी फंगबा ngamgani लौमी अमना कॉफी थाबदा अहानबगी चही अहुम असी खरा चेक्शन होनबिरगा मखा ताबा कॉफी वेराइटी की मतुंगिना चही यांखैदगी मरफु फावबा पोथोक लेपतना पुथोकपा याय हाइकी multiple cropping gi then climate mitigation gi then kai hai tare alternate livelihood akoina standard of living kitang hengalan je na hai ta agadi especially in hilly area especially in area where we cannot reach adu ta agadi I think coffee je kitang mayamna seriously lobiraga magi kana baje akoina akoida ke any queries technical issues la pa matam da akoida sum reach out to birakpa khadi board ki through dagi oigera anyone related to coffee ko adu to biraga to ta agadi we would always be there Manipur की कॉफी जे अखोई की कॉफी मैप ऑफ इंडिया दा अम्बोक याउद्रीबा तसेंगना हाइगदी हौजिबोक लैत्रीबा अदु कॉफी जे अखोइना कॉफी मैप ऑफ इंडिया दा यहोन जाय तागदी मयाम खितंग सीरियसली लौबीरगा कईगी मागी काना बसे खितंग रिसर्च तौमिनब्रा नत्रगा अखोइगी आर्टिकल लुकअप तौबोइगेरा दु तंग तौमिनसे नाइजनी कोरोना वायरस लेब्रा हाइना फेवर स्क्रीनिंग डिवाइसेस नदुना मणिपुरोमदगी चंगकपा मियोय सिंग म्यांमार मेडिकल ऑफिसर सिंगना इमिग्रेशन चेक सिंगदा इमिग्रेशन पोस्ट सिंगदा चेक तौरगा नमफालोंग तमु चंगहनबा हौख्रे मणिपुरगिदी हौजिक फावगी गेट सिंगदा चेक्सन थौरांग लौखटबगी ममी उद्री हौखिबा नुमित खरनी ममांगदगी चाइना रोमदगी कोरोना वायरस कौबा लाइचट अमा संदोरकपदगी मफम अदुदा लैबा मियोय केया अमा लाइना असि लौनरकपदगी
China sikiba mising hengelakpa leptre amadi anabasu masing hengelakle fibam asi yauraklaba matam asida yumthangnana leiriba tongan ba laiba kya amadi border area singda chection thorang lokhatpa hokre India gi oina Himachal Pradesh da coronavirus laichat asi thengnabadagi Nepal ga tainari bangam khai paring da chection thorang paikhatpa hokrabane Pawosena Manipur ga yumthangnariba Myanmar laibakta coronavirus asibu thengnabagi damak tongan bangam khai paring singda thabak paikhatpa hokre ngasi more ga yumthangnana leiriba Myanmar Namphaalong Kaithil Changpham gi Immigration Gate ta Tamu Hospital gi Doctors MO yauba team singna Manipur More rom dagi Namphaalong changakpa miyoi khudingmakta coronavirus asigi matangda fever screening devices aduna check tawba hokre hairiba fever screening device asana chamagi mathakta fever thengnarabadi miyoi adu Myanmar Namphaalong changba yahanloi haire Nakal amaromda Manipur gi oina border area sida hauzik fawbagi oina yumthangnariba state singda changakpa miyoi sing coronavirus asigi matangda checking tawbagi thabak paikhatpa mami tadri Haraurau Tangkham Gram Panchayat ki Pradhan Laisang Them Kulachandra gi meeting makhada mari leinaba singna matam kya mamangdagi meeting changbidana leiraklaba Tangkham Chenjam leirak ngasidagi semba hokre lambi semlakpa adubu harauba fongdokladuna lambi asidagi Senjam Lukhoina Pradhana Laukhalakliba Khongthang asi nungaiba poki mari leinana mari leinaba singna matam kya gi mamangdagi meeting changdana leirakpana lambi asigi akoibada leiba khunja sing awaba kaya mayok narambadu Thangzilakliba Khongthang asina khara makhaidi kokhanba ngamlagane nongju pantha matamda lambi ase yanghaidaba fibam amada leirambadu leiraroi haina apenba fongdoraki Senjamgi leirak haraga khangnaba khara ju sangna sange si atopa mamangda khanagumba pradhan natraga member singna sigi thabak sida yengjanggiba amata leitri handakki anoba karaiba harautagi laisang them kulachanda haiba pradhan sina suji lambi ji sembire ado sigi matang hida koina mabu thagat chaningi sung ngaiba phaw Idea Manipur haiba hiramda khana neinaba mifam amangasi Lilong Chejing Pukri achoba mapalda pangthokre Bharatiya Janata Yuva Morcha BJYM Manipur na sinduna BJYM Manipur gi President oiriba P Somarjit ki yumda pangthokpa thoramaduda Rajya Sabha gi MP KHS Babananda Lok Sabha gi MP RK Ranjan Works Minister TH Biswajit yauna Party gi luchingba kyasu saruk yakhi Langthabal Kendra gi manungda leiba BJP gi karyakarta kyana khana neinaba mifam aduda saruk yakhi Thoramadu pangthokpagi matangda BJYM Manipur gi President P Somarjit na haikibada Idea Manipur haiba hiram sida khanaduna state asi chawkhat maikai de hena changsinaba made scheme kya gi matangda mifum tingna khanghanaba honabane masida natana state asi gi sanmet londa hena fagat hanbada kari mathau tabagi haibadu mifum tingna khangnanaba honabane haiki Masigi Idea Manipur ki topic asida akoina nainagadoribsi अखोई ngasi leiriba mafam sida lirong chajing de punbiriba ima iben mayam sigi wakal launching अखोई maroina honorable MP ani अखोई tamo babandaji party ki president su webiba rai sabha gi MP amadi Dr. Ozaranjan MP inner adu loinana अखोई yamba tamo biswajit ka yauna la kadoriba development khudimakta kari kari tawsige BJP ki leader singchina amadi MP singchina kari role lawraga amadi akhoi ki praja singchina kari development akhoi punna chamina sige adugo Delhi phawba haibe MP ni sina madugi message yo honnabagi pandam sinjaba program ne Manipuri asi akhoi jati ama oina akhoi ki resource asi the base toraga akhoi karamba makal gi Manipur ma saga sige haibadugi wakalon puthongnaba aina khangbang hakta ngangba nataba mipum khudimagna aina pamba Manipur se karino haibasigi idea se generate tawsi haidrang sigi mifam si akhoi gi Somarjit na kawbani masi yamna interesting oiba aduga mipum khudimagna Manipur nuksiradi mas magi wagi wakal do positive oiba idea sing puthoga akhoi punna maduda nainaminaraga manglom do sakhatpa aduga ina khunba mina respect toba ana leijariba akhoi gi culture se masida more refine oiba adugu makal gi Manipur ma mangmena se haidana madugi idea puthongnaba ngasigi session ase kaujabani Luang Films Production gi ihan hanba khutma boina puthokadoriba Manipur feature film
Ima Machet Icha Tangkhaigi Irat Thongni Thoram ngasi Konung Lampakta leiba Iboyama Sumang Lila Sanglenda pangthokre Thoram aduda Manipur gi ningthau Maidingu Laisemba Sana Jauba Padma Shri Awardee Naba Warepa Luwang Film Production gi advisor Namoizam Tomba Made Manipur Film Forum gi Vice Chairman Birendra Salam na maru oiba Mithunglen Singh oiduna saruk yaduna pangthokki Thoramgi athoiba Mithunglen gi oiba warol piraduna Maidingu Laisemba Sana Jaubana puthokadoriba film asi lamdam asida maihorol dagi chanaduna laklaba licha chajat kayagi hauzik honglakliba fibam asida hena maru oiba wakhalon thamli haiki Mahangna makha taraduna hauzik matamgi chanabi oina film amana piriba paujel adu miyamna lawshinnaba honabagi mahuta film da yauriba arang arak fidjet chaksa da hena luna lawkibana film aduna piningiba paujel adu miyamda yobang amdre ngasigi film asina miyamda piningliba paujel asi miyamna munna yengbiduna film asina piningliba paujel adu loksin biraga lamdam asada leidiba asoiba kya semdokpa ngamgani haibagi thajaba lei haiki adu ngasai amatang chithajari koi film si producer ki kari habatare magi mapuloiba agi maru sibada dalwagi wakhalom do ngasai thambiram ba ja tomana film asi phajana taloka kaiba leiba miyam mai pahandana film asi thadariba magi budget jese phajana masi hanjalagadi mado leiba ki kana gadaba atoppa film si leiba ki sengdokpa adu leiba si kunai si chumthokada film si puthokningba leigadi madugi sidagi laiba paisa si atom sum ai adum thadajage todon paisa si hanjalaba khorchalaba wafam leijade habese masi masu yamna khoi tamjaniga ba adu wakhalonamani Haukiba tha asigi tangkul humdoida Singhat Battalion ge Churachandpur sector Assam Rifles na Indo Myanmar ngamkhai da laiba Singhat Police Station ge manung chenba Maulam area dagi Lupa crore manga gi mamal oigedaba angangba cha chandol mayam ama fagat pangamkhre smuggler singna puna bahona ramliba angangba cha chandon adu kg lising taraga chatret ke yang khaini haire ngasi ufongna kiba pause singda kari kari maroiba pau yauribagi habdu mayam puna muk khaminasi Ngarang 26 January Republic Day oiba maramna Manipurda ayamba pause phongnakidre sana leibak natana sana leibak Manipurda su leibak asigi hungra mathoi suba Republic Day gi thoram pangthokre sakthung phangminarbada da aikhoi nungsinnarakani Chief Minister Manipur gi State Guest House miyoi kharagi yum onthokle Waithau Tingum Gwaro Reserve Forest su tungdaure Aroibada maroiba pau amuk hana pijari Nupi Singh Thakta oiba Sainik School ama thambagi tangai fadaba leire athubada Girls Sainik School ama linkhatna bahona rihana Education Minister TH Rajesh Yamna phongdokre Republic Day gi thoram pangthokpa loikraba matung numidang pung 8 lom tarakpa duaida kai samthong thangjam leirakta bom pokhaikre amasung lamdam asida coffee cultivation chathariba sigi mahutta coffee cultivation lomda oina mai onsinduna lamdam asigi sanmit lon fagatna bahona ruse haina Khadi and Villas Industry Board ki chairman El Radha Kishore phongdokre Hauziki wenadi Manipuri pau matang sida loisinjare mideng tabiribasingbo amukahana khurumjari